Arambay News Guwahati da Manipuri Pau tabiriba singbo ihan hanba maktada Jingangbam Susitra Rani na khurumjari amadi ngasi senglaba Idul Fitr numit asida yaifa paujel pijari hauzik ngasi gi samlappa mariba pau sing lobirasi Assam da ngarang dagi amuka hena COVID-19 positive case leptana hengalakli ngasi numidang pung nipan ga minit nifumuk taba duaida case tarani thoi amaga positive oiraduna punna rajya asida ngasi gi oina hauzik faubada case chamaga kunthra nipan positive oikibaga loinana confirm case masing chonga ga kuntaruk sukre aduga active oiriba case masingna chamri ga yankhai taret phakibana humphuni thoi sure Athengbagi positive case tarani thoi asigi manungda Lakhimpur district tagi mapani aduga Sibsagar district tagi ahum yauri Nakalamaromda nungaiba pau amoina punna miyoi manga COVID-19 negative oiraduna ngasi hospital dagi release tawkre Jorhat Medical College tagi release tawkiba anigi manungda amadi chahi mapanta suriba nupamacha amasu yauri aduga yamna ngakningai oiba amana ngasi Guwahati gi GMC hospital dagi release tawkiba ahumgi manungda chahi 16 ta suribi nupimacha asigi warini Release tawba matamda nupi macha asi harau nungai bagi pirang sintheraduna makhutmakna pirang taithokpagi mikup tasengna thamoi sokningai ni Panbaya bade mahak Mumbai gi SRCC hospital da open heart surgery handakta tawraba matung lockdown namaram oiduna mayumda halakpa yadabadagi Mumbai da matam kuina panduna leiramkhi adubu haugiba megi tang 13 da cancer patient single loinana bus ta laklaba matung positive oirakpadagi mahak Guwahati gi GMC hospital da layengduna leirakibani Pigli binupi macha sibu pananabagi damakta ahanba oina negative oibi mamaga ka amata da lehenbagi ayaba sarkarna pikibani ngakningai oiribadi numit 13 ni chupna positive oirabi machanupi ga leminaruraba matung da fauba ngasi machanupi release tawraba matam adu faubada mama asi negative oiramkiba asini Mama asina paumisingda phongdorokpagi matungina mahak matam pumbada social distancing ngaktuna chatnanaba hotnai wari sanaba amadi macha asibu pija pithak tawbada fauba mai onsinade nakaldagi khajik lapna adumak tawi hairi Nakalamaromda leibaga sida ngasidagi domestic commercial flight paiba haukibaga loinana Assamda haibadi Lokapriya Gopinath Bordolo International Airport ta flight nipan thunglaki Ahanba flight ayuki pung nipan makhai muktabada passenger humbudra taret tongba Indigo flight Delhi dagi thunglaki ngasigi oina punna passenger chatret muk Guwahati da purakre Rajya Sigi Haksel Mantri Oriba Dr. Himanta Biswa Sarma Masamakna Guwahati Airport ta chatuna passenger singi award appa panabaga loinana makhoigi khudong chananabasu yengsinki Mahangna paumisingda phongdokiba matungina lagliba June 10 faubagi manungda Rajya asida changlakadabasing punamak changlaknaba hairaduna lagliba numit 10 ni asi yamnamak Rajya asigi oina kiningai oigani hairi Lagliba June gi tang kunthra gi mamangda state asigi oina mahakna COVID-19 gi chapter asibu thupchinba pamli maramdi July thadagi di Assam ichau gi awaba mai onsinba tabani hairi Rajya asida positive case hengalakpaga loinana Guwahati amadi akoibidasu COVID hospital mapan sukre aduga Cotton University gi hostel kharasu nauna quarantine center onkhre aduga ASCC gi bus driver sing maroina mapandagi changlakpa miyoi sing puthok pusin tawba driver sing su PPE kit setnanaba sarkarna nauna order thokre Maragasida nungaitaba pawamana health workers singi mathakta police na khut thabagi laibaktiba thokdoga masu thokre hariba thokdoga se Chirang district ki manung channa thokibani Chirang Amguri police station gi OC suspend tawkre Ahan boina Assam da so Idul Fitr pangthokpada Idgada miyam punna namaz tawkhidre mayum da namaz tawnakibaga loinana amaga santi amadi nungai yaifabagi paujel pinakhi Hauzik Manipur gi pawda muglak pinarasi Manipur da kharani asigi manungda khwaidigi yamna hengatpa oina ngasi khaktada COVID-19 gi positive case mari phangkhre ngasi ayukta ahanba phangkiba case ani adugi manungda amana chahi 16 suraba Chochampur dagini ani subana Gujarat tagi lakhiba chahi 16 suraba None district dagini None district ki oina handaki asina ihan hanba case ni
नुमिदांग वाइरम फंखिबा केस अनि असिगी मनुंगदना अमना चही कुन सुरबी कांगपोकपीदगी नुपी अमनी अदुगा अतोप्पा ख्वाइदगी थेंगना पॉजिटिव ओइखिबा अदुना चही 19 सुरबा सेनापति डिस्ट्रिक्टगिनी असुमना हौजिक फाउबदा राज्य असिदा कन्फर्म केस मसिंग 53 सुखिबगा लोइनना एक्टिव केस 53 सुरे मखोई मरी मकी हक्चांगी फिबम फना लई हाइरी मणिपुर एरोप्लेन चंगलकपसिंगी ओइना स्टैंडर्ड ऑपरेटिंग प्रोसीजर समना SOP नौना सेमदोखिबगा लोइनना एयरपोर्ट ता स्क्रीनिंग तौबा असेसमेंट मतुंगिना टेस्टिंग तौबा अमसुंग सरकार की क्वारंटीन दा थंबा तंगाई फदबा ओइहनख्रे पनबा याई ngasi इम्फाल एयरपोर्ट ता हानबोइना एरोप्लेन मरी पाइरक्तुना पैसेंजर चमरीगा हुमफुरोम पुरखरे अमदी मखोई मागी क्वारंटीन सेंटर सिंगदा थाखरे हौजिक फाउबदा सरकार की क्वारंटीन दना मियोई लिसिंग अमगा चनिपान कुन अदुगा कम्युनिटी क्वारंटीन दना मियोई लिसिंग निपान सुपना कुलहुमदोई लेरी नाकल अमरोमदा थौबालदगी मियोई अमा पॉजिटिव ओइरख्रबा मतुंग थौबाल डिस्ट्रिक्ट की सरुक खरदी कंटेनमेंट एरिया सु लौथोखरे पनबयाबदी मणिपुर ख्वाइदगी केस मसिंग याम्बा डिस्ट्रिक्ट चोचामपुर डिस्ट्रिक्ट ना ओइरी ngasisu mumbai dagi manipuri lising amaga chatruklom tonglakpa 13 suba श्रमिक स्पेशल ट्रेन ngasi nungthil chawrakna pung ani mukta bada jiribam railway station da thungkhre panba yai hojik phawbada rajya sida mapan dagi miyoi lising 10 ga chatret hena श्रमिक स्पेशल ट्रेन 13 da pusilakhrabani COVID-19 की मरग सिदा ngasi numidang chawrakna pung निपान ग मिनिट 12 मुक्ताबा अदुवाइदा मैग्नीट्यूड 5.1 अमगी चांगदा इंडो म्यांमार ngमखै परिंगदा हाइबदी मणिपुर असम यावना अवांग नोंपोकी मफम खरदा युहार हाखरे हौजिक फाउबददी अमांगता थोकपगी पाव अमता लाक्ट्री नागालैंड की पाउदा नागालैंड ngasi COVID-19 की पॉजिटिव केस अनि फंखरे नुपा अनि अमदी नुपी अमनी मखोय चेन्नई दगी हलकपा ngaktani हाइरी हौजिक मालेम की पाउदा मुगलाक मिनरसी ngasisu COVID-19 na sokhan balaibak singi manungda America makokta adumak cheli leibaga sida confirm oiba case masing lakh 13 ka lising marfu hen khibaga loinana sibagi masing su charakna lakh ama yorabani ani subada Brazil leiri confirm case masing na lakh 3 ga lising 35 hen khre aduga sibagi masing na lising 38 ka chatret 93 sure ahum suba position da Russia na leiri Russia da confirm oiba case masing lakh 3 ga lising 82 hen khre aduga sibagi changdi li haiba yai supnatagi lising 3 ga chatruk 139 khaktani ngarang faubada 13 subada leiramba India ngasidi 10 subada kakhalakre confirm case lakh 1.38 sukre aduga sibagi masingna 3 hen khre phabagi changna chada 93 ni India da ngasisu Maharashtra na dumak makokta leiri राज्य सिदा कन्फर्म होइबा केस मसिंग लिसिंग 93 हेन खिबगा लोइनना सिबगी मसिंगना लिसिमंगा चाट्रुक यौरे महाराष्ट्र की मथंगदा तमिलनाडु गुजरात दिल्ली अमदी राजस्थान मथंग लाखली अदुगा अवांग नोंपोक्तना असमना नंबर 1 दा चेली मथंगदा त्रिपुरा मणिपुर मेघालय मथंग लाखली अरामबाई न्यूज गुवाहाटी दा मणिपुरी पाउ संदोकचबा ngasi gi oina dik matang asida loisinjaba ga loinana tabiriba singbo amukasु हन्ना खुरुमजरी।